Sinthoiba Mekirasna anglakliba waduda ngaklap yinglaga. Nangna wa khuding laithokna dum lawrisi kaigino. Mekiras phamlambadu wara male amuk lungni hipthai aduga laithokpa nateda. Adudi kari. Moina tawba thabak khuding khangba maladi khongfam handokiroidro. Aduna khangsinadaba sagadaba khangidana. Mekia soiba haibasi hana hairamgadaba nati. Adumak naina hainingisi khaluni. Nangsu aina khangjinadaba saduna leibada makoide ai khangde aina irai laithokna adum leitho adobani. Aduna khangsinadaba saba haisi yahadabrane. Oigadrane. Oini. Alex hoida haikribaduna amukamdoba. Lefansi. Matam kra. Nang soisu pangumsi. Matam kra lefansi. Aduga nang soisu pungumsi. Laptokna leisi. Sinthoiba SHARMA sangna hontoi. Aduga Mekiras tamit pham hongda. Adumak yenglaga le. Oithokhanda ba haibase. Aikhoigi khutta loina le. So, makhata drasu yarina. Sinthoiba hoi haibagi mawongda mangakto nomlei. Ashumna numit kharani haukre. Haina kibagi matung ina thabak thoram khudingmak tumin leinakre. Somdana office mafamdani thoishna Boris ki roomda file ama pairaga lai. Changningdabani adubu thabaki matung ina mathak thangba mida order tawtharuba yadabana upai leite lakpa takhi. Thongdu haifet nok tawduna changlakle. Boris thoishna oirambaduda famlambadu fukhawale. Aduga nokmi tawduna. Kai leirage itha thazedana. Sargi saina ma watpa adugini. Oh, nang lagdrusu korokki leidi wanaba. Sarga maina saina ma watle sain tobala o haidana sarda haidoino. Aina yardi yarba natro. Kainu lepa leiduna chango phamlo. Thoishna su chair chingthoklaga tapna famtharai. Aduga makhuta pairaiba faldo Boris ki mang oirap thame. Boris su pirakliba faldo lawraga haifet yenglaga sain tawsale. Aduga thoishna da mukpire. Nasa kaisu tawdraba. Hoi, tawdre sir. Yam kanna ngamludaba malure. Sudi sangna lawbaduda. Fever se sungan handaba adugini. Fever se lairuni. Hoi. Laina khudingi first symptom se fever se namboigali. Tarai hekta leithokpa fatteko. Hoi sir. Chaba thakpa se khar chiksil. Weather change lakpagi oirambasu yai. Symptoms ke ka panbasida amuk ayoshinna khalamni. Khandeda sir. Adu kenjang charage. Kangsoi. Thoishna wadu makha sum samdaraklani khangbana tablapna makha tare. Adudi sir amuk thokjakragi. Boris upai leite wadu makha tanabagi tanja piraktre. Hoi haibagi mongda mangaktu nomle. Thoishna room dagi hobe thokle. Wai sangbagi SHARMA hondoktuna magi room tamna lai. Ngai hakto file atay check tawduna leiringai cheraktuda lagliba kolduna marak thachinkre. Thoishna haifet nakanda thamliba phone duda yengloi kanano haina. Lamhenba haina screen da thoklakpa aduda nokfet tawi aduga koldo nokmi tawduna paikhatle. Hello? Thabak chinbro? Khara. Thamage. Adu harakpaira nana call dorise. Nateda. Wama budi haigena dorop. Aduda kai doraba. Horenam tawnaba yaroidro. Thengoidro. Thengoida. Thengaso yauri. Hoi. Noi office to sakta yingingdaba yamle. Aduna laptakna leplagane. Isabi nangbu ngaiduna leijaramgi. Ai gari yauri. Khongna chelagi. Nasunglangi. Masaksiga. Hajabanida. Phasade. Onki. Asingbai. Heroni na muktana leiriba ibu phasade haraba. Yarese. Tapamta tawkige. Konthi charni ba. Hoi. Tawzaro. Asumna anidu call thamnakre. Mekiras te pungmari tabado ngaibada awaba ama oire. Walda thetliba wall clock tuda hanjin yengi. Cheptha duna. Mangakto shoydana phaikiba suyana leire. Matawdo ayengba mi amana de shoydana noknagani. Karamba angawbano hainaso hainakiba yare. Pung ahum khare helakba aduwaida Mekiras hiplambado fok hawgatle aduga wardrobe to hangdoktuna kari setpa yaba lei haiduna yengi. Machinda sumurum sole. Shopping chatradi yaroidorini. Nupi koibasidi paisa yam changjanina.
Nan kaidi nupina ay koibanina idi khangudreni. Aina moi koirpasidi bera kare. Si haina leiriba singdudagi purit amaga khonga amaga tap pairaga dressing du setchili. Aduga mingsal mamang changsinduna masamdu gel khra lauraga taisili. Mondadu fana nungaiba mali isai ngangduna table da leiriba gari sodu lokhatuna mapan thogle. Gari ka khatuna start tawduna thawba horage khalakpa mikupta khanghai khangjinoina haire. Ay ngasigi brush tawdri. As taha gari dagi kumtharakduna magi room da hobe ka khatkre. Room gi thongdo hangduna setlam liba phizol singdo amamamta fatfat lauthoklaga sofa da dressing do langselaga washroom tamna chensin ke brush to hobe tawi aduga iruzulu zathoi washroom dagi thoklaktuna mingsel mamangda mukjangkre aduga taiba yaba khra taisilaga hatho sofa leiriba adomda lagduna dressing do amuk sechillaga makhada kumlai aduga gari do start tawduna mafam dudagi thoklai traffic jam ga kaiga pungdo mari khitang hentak tawkre mafam du yobada staff khraso thoklakpa hungnaramle mekiras to pocket dagi phone lau thoklaga thoishna da call tawsile ring khar chatpaga adumak paikhatlei hello thoklagi ngairamo yam ngai ngamdraba khangdeba asi haidina call do fat kak thakre ngangle iba khonda do atopana ngangbo iramlabadi shungsoi soidana mi usitte haiduna khan khradawni adubu ngasidi tumin leikre wadu makha tarakhidre nokmi ba mai thongoina onthokre nokmi tawduna ngaiduna le thoishna na gari thoraga thoklakpa ubada mekira su gari start tawduna thoishna gi matung tabli inai lapna chetkum se haidana anakpa cafe amagi mayada anidu gari khami aduga punna cafe manungda changle ahangba table ama yenglaga anidu phamthai mekiras menu do thoishna da pire aduga taplapna se chaning bakalo nangidi nangna khanmado adum yare asing bero amhek te arba ya zari majai be ma asumna chapot to order tawkhraga thoishna mekiras te yenglaga una se hare se kai lege maram leitradi una baya roisa yade yai aina yal mapune yadi mapu se aina oi reujikti karamba matamda kanage ayaba loraga lobam le ayaba lobam dei lori bani aidi sungya yagide nangna nampuda lawki boiramni khadang sidi ojade henjilamina satrani henjile eba ha yarese ado madang yam jari aisu nangonda wa khra hodokena tawrambani yani hekta haibiu majai be magi wado nanai ai hektok chabagi bangal leizade thabakini koi thaba nang thabak to gyaro kaidorge ngangdoi wa sahana tawba ai wana di adudi ganage nangi aidi tawdrasu yai he kanan thakdoiba thabak su kem tawde nang kaidorge hingino ba nang leisidi sugar ne nema thoishna suklap yenglaga nangi sugar ne ni oibaga ngama ai sugar napnaba sugar du ne hena leide sugar na panse ai bi kadai dagi nangna hera duk lai badu chini kg amara anira ohum la kaino leiraga napsin ya badu choose to na so big white sugar or brown sugar as nangi current se so mind doraga leirage hairaba natida sumai bani haying sunday ni haying sangadra ibani thabak mafam duda angta punna chalu seba os ai talida tongi future gi kem khandraba ngak nungai thoga leibaduna nang ya dori braba khalli khandaba man bro ngaki nungai baduna loiraba punsi siba asuk sangba punsi sa nang kamai ni hingdori ge paisa gi value kasulai traba matam sida hojik policing ama pairaga store ma da changbada kai leiba ko nari ge ba paisa gi value sum handarak labani nang na duk thawa sadan lai thoi do kai gino ba os tap na ngangwe ni lo yingnari thoishna akoi bana ke to haifet leiduna yengi anak pada leiramba mioi khrado makhoi anida tingak yengduna leiramba duda tomena muk leikre leiribadu kuide amuk taplapna yage haibro yaroi haibro mekiras makok to haifet hotaga khalakki ya de so haibase ekta ngamoida baise yage so haibase ngamdaba khalakki nangbu thaina de aina haiba yani kaini yam haikidaine yage mi yaroi haikibro adode hayeng aiga puna aina haiba mafam duda chatpadaba hoi ai loin yare pungda horen ai hairagi hoi ado kai thabak no
Delivery gini. Ngangla iba wadu da bit to khangan han bagum tawi. Tande mande. As bit tilai kidre da. Gangster aina delivery boy oido ba. Napi nang ayi kim khandro. Nang nupa si gangster ni. Oi hawra gero gangster do dom. Ha. Adumaina sum leya dawri braba. Tha ama mukti delivery oina chataba yaroi nai. Adugi matung office ta lero. Haina gadra ni aibo. Ayuk nungthin nungsa yairaga musin ni khandana nungdang da kuiba chatba aina so. As. Thoisna mami to hai fet pairap yenglei. Aduga. Phare yaningradi kaide. Chalage. As. Saw kibasina. Pagi dawuni mi. Tapna horak bayay. Thabak ama horak badane. Achawbadagi hekta lamdaw nate. Tapna hotnaraga panglak pangagtani. Film drama da iya bay wani da. Madu reality da khara wani da nubi. Film da, wari da, drama da ulay sa. Logsilo. Thabak oina pangthok bayaba ngagtani. Khara amadi adudi tawde wathi warim ngagta. Hoi. Ay tawrage. Hayeng do ay hairage. Hairo. Ay lawlage. Thoisna pairap tawni yenglaga kochi kotli tawba wahi ama nakandagi phuzinduna haire. Lakano. Nangi nupi na layramba gari ga sa. Ay tongoi ko. Tongning de. Adudi kaida chatoy ba. Ay oina ne nang lawlage. Mekiras to Thoisna gi wadu da nokthore. Tanjadu da order to kiba singdu laktuna. Anido puna chamine. Chaba loiraga Mekiras bill pige haina hogalakpado ubada Thoisna na khudang do tap phaduna. Nasagi paisa thoga wina pijo ko. Diabetes na banini hoi mayam dugi paisa na ne. Aibu thakbigano. Wahai si haram laga hogatuna counter room da changkre. Mekiras de Thoisna gi matawdo nokningba amade nungshiba hengalakli boiningi. Asum na ani do mafam do dagi thoglai. Mekiras na Thoisna bo mayum phawba matung inaduna thinbire. Mekiras mayum da haijande. Makhoi gi leifam tana gari do speed kalap thauraga lai. Mekiras ki gari makhon tabada gate do tablap hangtore. Sinthoi Mekiras na adumna lakpada ngaklap tawna mapan thoklei. Nakhong dubu phazan pharabo. Nangbula aroi haraga laisina kadoiba. Mekiras wadugi paukhom piramde manungda khonglei thuna changlei aduga control room leiriba adumda lai. Risidi Mekiras na adumna changlakpaduda famlambadagi fog hogatle ipapa khatna. Mekiras changsinduna TV duda ngaihak mamitu koilei leiduna yengi. Monitor screen duda aduga gate thetliba camera do thinaba kana hotnari. Risida onsinduna hangai. Gate ki camera number kyano? Game 09 ni sir. Mekiras screen duda mukiyengduna haira ibadu kana thiri. Fangle jum tawraga yengi. Sinthoi pasunga clubna kudorogi. Mekiras haifet chinbaldo chinglap noi aduga Hegi tungina raiba kaidunine. Apang haisani. Sinthoi ba changsilaktuna munna yengi screen duda nupa ama gari do Mekiras ki matung inaduna lakpado ure. Sinthoi ba taplap sole. Ship how you silaba. Mekiras makuto haifet punchilaga le thawa sada adumak tarai haire. Kangjesanu kaideda. Sinthoi badi matha sarap tawna. Kadai de inarke. Thoisna una bachalo. Adu bhaudi inarke. Thoisna thilama thoglakpada masi thengnaban. Adu ai kya khanjiludaban. Ai gari ukibadagi mamai leraga halaga ne itung inarakpani. Ai shi yumda change darumani. Adu thawinish da laini. Sinthoi ba tapna chair do fam thai. Backup plan ama sindaba yararoini. Mekiras so chair do da tapna fam thare. Aduga table da leiriba pen do lokhatlaga table do da haifet kok sui. Aduga nokfet tawna haire. Sinbaloi. Sinthoi ba Mekiras ki wadu da sor asangba mohondoklaga tumina famlaga le. Somda Yaikhom do magi room da miyoi khara party dawduna leire. Tanjadu da nupa ama hatho changlei. Yaikhom nupa do ubada nokfet tawre. Wahi amata de hairakte. Nupa do Yaikhom da yenglaga. Mafam kangi. Good. Munna kangjin gadabani. Ma aikoi gi khottagi chinthokan bayabanati. Nangi shumatam laklabani Mekiras. Nangi shumatam lakle. Somda Mekiras to koi tharamdre adumak hobe mayumda halai. Gari do khamlamnaga magi room da kakhalei. Ngasidi gyan taba misak amagi saklon ama lauduna setluba dressing do hongdoklaga mafam chana thamjinkre. Matau do ingak tingak pa amadi phawi. Nahan makhaidi hek halakpaga gyan men amat ta da khai adumak leibani. Adubu ngasidi gyan takre.
ꯊꯕꯛꯁꯤꯡꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡ ꯏꯔꯦꯟꯖꯅ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩ ꯋꯥꯈꯜ ꯑꯃꯗꯤ ꯈꯜꯂꯤ ꯂꯨꯊꯅ ꯈꯜꯂꯛꯄ ꯋꯥꯈꯜ ꯑꯃ ꯑꯩꯅ ꯇꯧꯔꯤꯁꯤꯕꯨ ꯆꯨꯝꯕ꯭ꯔꯅꯦ ꯑꯩꯅ ꯃꯥꯒꯤ ꯃꯅꯥꯛ ꯅꯛꯅ ꯆꯪꯁꯤꯜꯂꯨꯔꯤꯁꯤꯅ ꯀꯔꯤꯒꯤ ꯏꯁꯥ ꯈꯪꯍꯧꯗꯅ ꯀꯔꯝꯅ ꯆꯪꯁꯤꯟꯈ꯭ꯔꯤꯕ ꯃꯐꯝꯗ ꯑꯋꯥꯕ ꯆꯩꯅꯥ ꯑꯃ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯄꯤꯒꯗ꯭ꯔꯥ ꯊꯥꯡꯖꯤꯜꯂꯨꯔꯤꯕ ꯈꯣꯡꯊꯥꯡꯁꯤꯕꯨ ꯑꯩꯕꯨ ꯑꯃꯨꯛ ꯈꯟꯗꯣꯛꯄ ꯇꯥꯔꯤꯕ꯭ꯔꯅꯦ ꯃꯐꯝꯗ ꯆꯩꯅꯥ ꯑꯃꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯄꯤꯔꯝꯃꯅꯤ ꯃꯇꯝꯗꯨꯗ ꯃꯥ ꯑꯩꯕꯨ ꯋꯥꯔꯧꯒꯗ꯭ꯔꯥ ꯇꯨꯡꯒꯤ ꯀꯩꯁꯨ ꯈꯜꯂꯨꯗ꯭ꯔꯤꯕ ꯑꯩꯁꯤꯅ ꯀꯝꯗꯧꯕꯖꯥꯠꯅꯣ ꯑꯩꯕꯨ ꯈꯣꯡꯊꯥꯡꯁꯤ ꯊꯥꯡꯗꯣꯛꯍꯧꯕꯅ ꯐꯒꯗꯧꯔꯤꯕ꯭ꯔꯅꯦ ꯆꯩꯅꯥ ꯄꯤꯗꯨꯅ ꯊꯅꯝꯕꯗꯤ ꯑꯩ ꯄꯥꯝꯗꯦ ꯑꯩ ꯑꯃ ꯃꯥꯡꯕꯗꯤ ꯀꯩꯁꯨ ꯈꯟꯗꯦ ꯑꯩ ꯃꯥꯡꯕꯗ ꯃꯥ ꯌꯥꯎꯔꯕꯗꯤ ꯀꯝꯗꯧꯅꯤ ꯃꯥꯅ ꯋꯥꯕ ꯑꯩ ꯌꯦꯡꯕ ꯉꯝꯂꯣꯏ ꯋꯥꯈꯜ ꯃꯌꯥꯝꯁꯤꯅ ꯐꯝꯕꯪꯅꯗꯨꯅ ꯂꯩꯔꯤ ꯈꯜꯂꯤ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯐꯝꯕꯪꯅꯔꯕ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯊꯥꯡꯖꯤꯜꯂꯨꯔꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯑꯁꯣꯏꯕ ꯈꯣꯡꯊꯥꯡꯂ ꯍꯥꯏꯅ ꯍꯪꯖꯔꯤ ꯋꯥꯍꯪ ꯀꯌꯥ ꯑꯃꯁꯨ ꯄꯥꯎꯈꯨꯝ ꯄꯤꯕꯗ ꯂꯨꯔꯕ ꯋꯥꯍꯪ ꯀꯌꯥ ꯑꯃ